Matam kuina thamoigi maichak tamthokpham leita hinglakliba chingsangi punsi ngasidi thajana magidama khongpham chene lepiba sida thamoigi pendaba kayasu puthoktuna tamli mairi thoktana chakliba thamoi ngasidi maisa khangba ngamsilakdri masigi mathakta Sanahalna thajagi maramda hairakhiba wahai khara aduna chingsangi maphamda leitafam khanghande aduna yumda halakpagi lambidu chingsang wakhal mayam ama khallaga lakpani nupi mabu kamdauna khudong thibadagi kangani khanbada upai thiba hawi adubu maichau sumangai Sanahal sumangai makoina thigani khankhiba misak adudi lainungda changkhrabasu chingthoktuna puthorakadaba misak aduna Thajabu kange hairagadi manakta thambana khwaidagi saphagadabu oire mikup asida yum yaurakpaga Thajabu call tawi adubu nupi magi matangda Sanahalna sanarakpa wari sing adudi kamdauna magi maphamda lirugani aduna pumnamak aduna thairaga chingsang khwaidagi phagadaba karino haibadu khantharaga thamoigi oiba wahai kayasu nupi magi maphamda phongdogli Thaja aigi nakta nangbu thamningle nangbu inaktagi lapthokhaningje aduna ikhoini luhonglase khanghankhre chingsangna kari pami haibadu Thajagi mapau khaktamak mangaire Thajadi chingsangna hairakliba tabada Thajaba ngamda mamit mana chap yongduna leiki kari paukhum pigani Thaja masasu khangjade hoi hairabasu kharasu ikaiba phawba ngamloi haina hairagasu madusu hainingda matam khara ngaikisi hairasu madusu hainingba pokte khumpham khangda leiringai chingsangna makha tare aina hairisi nang yaningdabra aibu thajadabra Thajayi nangbu thajadabaki nati wahang adudi Thaja panthadana paukhum pirakbani matawduda chingsangsu makha hanglai nangaigi nakta lakpa ngamloidra Thaja aigi punsibu kisabra madugi amta nati adudi kari Thajadi nipamana direct hekta hangjanakpaduda ikaibana hoi haiba ngamdrabani ayingba marakkaduda masapuma bangbang hek sagat mihol sumasing hengalai kantharubada pukning nungsibasu phawi aduna chingsangna hanglibadu tapna paukhum piraklami aigini haibada kanasu leitre aina nanakta lakpa matamda aigini haina chengkhuya ama phawba kananasu hapiroi nangidamaktasu aina karisu purakpa ngamgadaba mande adugidamakta nangna wakhal waningai oidi aigi leiriba lantham mayamse nangi ngaktani nangi apamba khudingmak aina loina phangangani nangni nakta leibaduni aigidi khwaidagi maru oiriba atai kashu nate chingsangi pukchal chawba wahai aduda Thaja wakhaldu kharadi chawthoi adubu mikup asida mamabu ningsinglai imada leiramlagadi nangnaibu nungsibibase uraga imana yam haraugadabani imana leiribagdagi loina uramgani adubu machanupise aigi nakta leiraga khudong thiba thokadra hainadi wakhal waramgadabadi mali pumnamak nangna chumba lambida chappa matamda loina kawkhrani akibasu leiraroi chingnaba wakhalsu amata phawra nungaina ingna chikna hingba yadoini matamda soidan lakani adu matamdu ngaibu oina haujiktagi aigi nakta leirase yani yaro hebado ai thona khangningi Thaja chingsangna amu khana hanglakpasida handangmukti Thaja ikaiba khuding khangjillaga tapna haire aduda luhongbadi thabalsu yam yengnabani yade kaina yam leinabani khoinidi kuthi somta leite aibudi lamtada poi nangidi khangba ngambra imana haibada ai purapa matamda yam ingba matamdani na haiki udum kanda ai thamanga tarum oiramgani na hai adudi ningthamtha oiradi ngai ngel sawai da poamgadaba mali adu oiradi hujik luhongbada kesu kaidaba nadro adudi kuthi panjidi yengnabani yarese adu mayamda loina samdanaba kortoina chalase yarba nadra yai adudi korta chaladi chejang khardi soidan hangakadaba mali haying sinangge Aadhaar card sabagi chalurase adai deina thokpa tawrage adugane
Hiying Sanahal nupado hektok minaraba. Ay di sauni haisini ko. Asibu wani na. Ay na somdi kaya sidi. Kaige. Nang laga aday way da ngay raga. Kaya ni punna jami na kibado. Mina uhuradi kaya hayna ni kanbada. Kaya jaba pawi. Adu way raga na ay na laga manager do ina hayna ragi. Kaya hayna doiba. Nang do thabam da jami na rugi haralori kaino. Ngamjara rai. Yari. Ay na thokpo dum thoklagi. Pung kaya da lagdo na hayro. Hiying hayragi. Thengi dudi tumna batawro ko. Hoy, nangdi. Ay sa tumadawni. Adudi ay thamagi. Haying ayok to pao hayro ko. Hoy ni. Phone do thamnakre. Thajadi wakhal do irang langi. Nipa mana asuk thuna hajilak basida. Kanthabagi matam su leihawdri. Adubu karigi amuk kanthaduna leithoklugani. Thamai madi manja manakta yawninglabani. Jingsang su thajagi phone do thamkhraga wakhal nungaina sor ama hondoi. Nupi mabu manakta magi mityeng khada thambaduna khwaidagi pharani haina khankhre. Somdana madavidi machagi wakhalda ahing tumba yade. Machagi mafam khangningbana angawbi haibadu oire. Sanahalna ahing yumda leitabadu khudong chaba lauraga ahing chuppa mai chakraba homadugi maramda hangdoknaba hone. Mathang hangnabada homadugi cook oina leiramba nipa amagi number phangle. Madabi khudakta phone tawshili aduga homadugi maramda kharadi khangba ngamle. Adubu laibak thibadi home do matam aduda leiramba angangsing aduna thokibaga makhatana angang amata thamnadre. Sizinadaba mafam oina leiba kuire haiba paudu phangbada madabi wakhaldu ison son thare. Adudi matam do leiramba angangsing dudi kadai ta chatnakraba. Adugidi makhoigi heigadaba sinpham amom piraga thokibai. Ai sumadugi akupadi khangjahawdri. Adudi angangsing adugi mamingi listi laikhigadra. Madudi haiba ngamdebu aduga aina panabasi nate madudi. Kanadaki hanglagadi khangpa ngamgani. Matamduda housekeeper oina amadi leirambani. Adubu masu masagi anaba amadagi adam laikhidre. Warido tabada madabi wakhal ngaihak khallaga tapna hanglai. Homadugi sengba mapudi kanano haiba khangbibra. Matai manawni lamdi uchiwadagin haina tagi. Aduga mayang Imphalda home ama lingkhalaga leiba oiramani. Mamingdi kari kawi khanghawbra. Adudi aidi khangjahawdrebu. Akoina tariba paududi mafam adugi thangnaba leikaisingi mising khara hairakpadagi khanghawgani. Adubu laibak thibadi homedugi nipadu home do mai chakba hingaduda leikhidabani haina tagi. Aduga nupiduna wakhal leinadagi mental hospital da leikhre hainadi tagi. Kari matawdani tawrisibo. Madam na khangbininglagadi mental hospital da doina chatpiraga hangbirubana phagani khali. Aidi masidagi henbadi khangjadre. Ai mari makhong khara doirasu hairaklibase aigidi mamal onthongna yamkre. Phone do thamnakraba matung madabi editor manawbida call amuk tawshiri. Pungdu thengjilaklaba oibagi paikhallaroidra khanbani. Adubu manawbisu phone do fat paikhale. Hello dada. Hello Madabi kari pau leire. Aigisi pungbudi thengle. Adubu tadaga tanadaba yadaba malaibagi nachan tawjarakpani tada. Hoini kaino hayutase. Homadugi maramda ai hangnare. Hawjikti angang amata thamdre haina hairi. Aduga matam aduda leiramba angangsing adugi tatasu amata tefam khangdre. Adubu upai amakhakti leiri tada. Karino hayu. Homadugi mapudu matai manau oiramali. Nipaduna mai chakpa hingduda leikhidrena hai. Aduga nupiduna wakhalaina nari haina mental hospital amada thamki haina hairi. Madu ayamna jingli. Jingnaba yaba maoni. Adudi mental hospital adudi kadaida leiba. Kari hospital na haibadi khangba ngamlabra. Aduni aina tadaga tanage haina khalibasi. Hospital di karambanu kadaida na haibadi khangba ngamde. Adudi sarkar na sinbo oibanina sarkar ga link lainaba hospital da soidana oiramba yai. Aina thaje. Adu kamtangna thigani tada.
ꯑꯩ ꯊꯤꯗꯣꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯍꯣꯏ ꯗꯥꯗꯥ. ꯅꯪꯅ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯏꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯈꯨꯗꯣꯡꯊꯤꯕꯗꯤ ꯊꯣꯛꯑꯣꯏꯗ꯭ꯔꯥ? ꯌꯨꯝꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯤꯌꯦ ꯗꯥꯗꯥ, ꯑꯗꯨꯒꯤꯅꯤ. ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯖꯔꯒꯦ ꯗꯥꯗꯥ. ꯃꯆꯥꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯃꯆꯥꯕꯨ ꯊꯤꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ. ꯃꯆꯥꯒꯤ ꯃꯁꯛ ꯃꯇꯧ ꯇꯥꯛꯂꯒ ꯊꯤꯒꯅꯤ ꯍꯥꯏꯔꯕꯁꯨ ꯃꯆꯥꯒꯤ ꯁꯛꯇꯝꯗꯤ ꯃꯃꯥꯒꯤ ꯊꯃꯣꯏꯗ ꯈꯛꯇꯃꯛ ꯂꯩꯍꯧꯔꯦ. ꯑꯗꯨꯕꯨ ꯃꯥꯙꯕꯤ ꯅꯤꯡꯍꯟꯅꯕ ꯇꯧꯗꯦ. ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯀꯅꯥꯕꯨꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯗꯦ. ꯁꯣꯝꯗꯅ ꯆꯤꯡꯁꯥꯡ ꯊꯥꯖꯒꯤ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯒ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯒ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ. ꯑꯗꯨꯒ ꯁꯅꯥꯍꯜꯅ ꯁꯤꯟꯅꯔꯛꯂꯤꯕ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯅꯕ ꯄꯣꯔꯝ ꯌꯥꯠꯄ ꯍꯧꯏ. ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯊꯪ ꯇꯧꯊꯔꯛꯈꯤꯕꯗꯨ ꯆꯤꯡꯁꯥꯡꯁꯨ ꯂꯨꯝꯅ ꯂꯧꯏ. ꯑꯗꯨꯅ ꯊꯕꯛꯇꯨ ꯁꯣꯏꯍꯟꯗꯅꯕ ꯀꯣꯛ ꯊꯥꯗꯕ ꯍꯧꯏ. ꯑꯗꯨꯕꯨ ꯄꯤꯖꯔꯤꯕ ꯃꯈꯩ ꯑꯣꯛꯄ ꯂꯩꯇ꯭ꯔꯕ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯁꯅꯥꯍꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯊꯥꯖꯅ ꯍꯥꯏꯕꯒꯨꯝ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯗ꯭ꯔꯤꯉꯩ ꯋꯥꯈꯜ ꯑꯅꯤ ꯈꯜꯂꯤ. ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯃꯗꯨꯒꯤ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯍꯧꯏ. ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯗꯕꯤ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩ. ꯃꯩ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯕ ꯃꯥꯒꯤ ꯍꯧꯔꯛꯐꯝꯕꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯀꯝꯗꯧꯅ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯊꯤꯔꯨꯒꯅꯤ? ꯆꯤꯡꯁꯥꯡ ꯈꯪꯕ ꯉꯝꯗꯦ. ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯗꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯝꯖꯤꯜꯂꯛꯄꯒꯨꯝ ꯋꯥꯈꯜ ꯃꯥꯁꯨ ꯑꯁꯨꯝ ꯈꯟꯗꯣꯔꯛꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯊꯥꯖ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ. ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯛꯄꯒ ꯆꯤꯡꯁꯥꯡꯒꯤ ꯀꯣꯜ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯩ. ꯍꯜꯂꯣ. ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯗꯧꯔꯦ. ꯊꯕꯛꯇꯣ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯔꯅꯨ. ꯑꯙꯥꯔ ꯁꯥꯕꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯊꯣꯛꯎꯔꯁꯤ. ꯑꯗꯣ ꯃꯦꯅꯦꯖꯔꯗꯗꯤ ꯀꯩꯝꯇ ꯍꯥꯏꯈꯤꯗ꯭ꯔꯤ. ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯌꯥꯔꯦ. ꯑꯦ, ꯀꯃꯥꯏꯅ ꯍꯥꯏꯔꯤꯕ? ꯅꯪ ꯉꯁꯤ ꯊꯕꯛ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯑꯁ, ꯀꯩ ꯑꯃꯨꯛ ꯈꯜꯂꯝꯃꯣꯏꯗ꯭ꯔꯣ? ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯗ. ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯂꯣꯠꯄꯒꯤ ꯀꯩ ꯃꯊꯧ ꯇꯥꯔꯤꯒꯦ? ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯏꯀꯥꯏꯖꯩ. ꯏꯀꯥꯏꯕ ꯐꯅꯕ ꯌꯥꯝ ꯊꯨꯅ ꯀꯣꯔꯠꯇ ꯆꯠꯂꯒ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯂꯧꯔꯁꯤ. ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯦ, ꯊꯣꯛꯂꯛꯑꯣꯀꯣ. ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯏꯅꯛ ꯅꯛꯅ ꯂꯩꯔꯝꯕꯗꯨꯗ ꯊꯥꯖ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ. ꯆꯤꯡꯁꯥꯡꯒꯤ ꯒꯥꯔꯤ ꯈꯥꯝꯂꯨꯕꯗꯨ ꯎꯕꯗ ꯊꯥꯖ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯐꯠ ꯐꯠ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯍꯥꯏꯐꯦꯠꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ. ꯖꯨꯝ ꯂꯥꯎꯅ ꯊꯥꯗꯔꯤꯕ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯃꯈꯨꯠꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯖꯤꯜꯂꯤ. ꯆꯤꯟꯕꯥꯜꯗ ꯇꯩꯔꯤꯕ ꯃꯆꯨ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯇꯩꯁꯤꯜꯂꯤ. ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯁꯨ ꯃꯅꯤꯡ ꯃꯃꯥꯡ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯂꯒ ꯕꯦꯒꯇꯨ ꯄꯥꯏꯈꯠꯂꯒ ꯃꯄꯥꯟ ꯊꯣꯛꯂꯛꯏ. ꯆꯤꯡꯁꯥꯡꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯒ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧ. ꯅꯨꯄꯤ ꯃꯥꯅ ꯂꯥꯞꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ. ꯊꯥꯖꯅ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯅꯨꯄꯤ ꯃꯥꯕꯨ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯗꯨꯗ ꯊꯥꯖ ꯏꯀꯥꯏꯖꯅ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯏꯟꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ. ꯀꯩꯅꯣ? ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯏꯀꯥꯏꯖꯩ ꯌꯥꯝꯅ. ꯐꯖꯕꯕꯨ ꯌꯦꯡꯅꯤꯡꯗꯕ ꯀꯅꯥ ꯂꯩꯒꯦ? ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ. ꯋꯥꯗꯨ ꯍꯥꯏꯔꯒ ꯊꯥꯖꯒꯤ ꯃꯃꯥꯏ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯛꯅꯔꯛꯏ. ꯊꯥꯖꯗꯤ ꯅꯤꯄꯥ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯐꯠ ꯏꯟꯊꯣꯛꯏ. ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯊꯥꯖꯕꯨ ꯒꯥꯔꯤꯗ ꯀꯥꯈꯠꯍꯜꯂꯤ. ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ. ꯀꯗꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦ? ꯑꯙꯥꯔ ꯍꯥꯟꯅ ꯁꯦꯝꯃꯨꯔꯁꯤ. ꯐꯣꯇꯣ ꯄꯥꯁꯄꯣꯔꯠꯇꯤ ꯂꯩꯕ꯭ꯔꯥ? ꯅꯍꯥꯟ ꯃꯦꯅꯦꯖꯔꯗ ꯄꯤꯁꯤꯟꯕꯒꯤ ꯀꯥꯞꯄꯗ ꯀꯣꯄꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯂꯩꯍꯧꯏ. ꯁꯤꯅ ꯌꯥꯒꯗ꯭ꯔꯥ? ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ. ꯊꯥꯖꯁꯨ ꯐꯣꯇꯣ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯆꯤꯡꯁꯥꯡꯗ ꯄꯤ. ꯆꯤꯡꯁꯥꯡ ꯊꯥꯖꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ. ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯗꯤ ꯏꯀꯥꯏꯕꯅ ꯆꯤꯡꯁꯥꯡꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯨꯟꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯅ ꯃꯈꯨꯠꯇꯨ ꯐꯠ ꯍꯟꯗꯣꯛꯈꯤ. ꯐꯣꯇꯣꯁꯤ ꯌꯦꯡꯉꯒꯗꯤ ꯀ꯭ꯂꯥꯁ 9ꯒ ꯀꯥꯔꯝꯗꯧ ꯃꯥꯜꯂꯤ. ꯑꯩꯕꯨ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯔꯤꯔꯣ? ꯑꯉꯥꯡ ꯃꯥꯜꯂꯤ ꯍꯥꯏꯕꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯀꯧꯕ꯭ꯔꯣ? ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯤꯅꯤ. ꯑꯗꯨꯒ ꯅꯣꯛꯏꯗꯤ ꯀꯩꯒꯤꯅꯣ? ꯅꯁꯛꯁꯤ ꯅꯨꯡꯁꯤꯃꯟꯕꯁꯤꯗ ꯁꯨꯝ ꯅꯣꯛꯄꯅꯤ. ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕꯁꯤꯗ ꯆꯍꯤ ꯁꯨꯔꯕ ꯀꯥꯏꯅꯒ ꯍꯪꯉꯛꯑꯗꯤꯅ ꯈꯜꯂꯤꯕ. ꯑꯗꯨ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? 18ꯗꯤ ꯍꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦꯀꯣ. ꯑꯩꯕꯨ ꯁꯨꯝꯂꯛꯅꯗ ꯑꯣꯏꯔꯗꯤ ꯑꯙꯥꯔ ꯀꯝꯇ ꯁꯦꯝꯃꯨꯒꯨꯝꯁꯦ. ꯑꯩ ꯊꯕꯛ ꯑꯣꯏꯅ ꯆꯠꯆꯈ꯭ꯔꯒꯦ. ꯍꯦ, ꯌꯥꯔꯣꯏꯍꯦ. ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯁꯤꯗ.
ꯑꯗꯣ ꯑꯁꯦꯡꯕꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯕ ꯅꯪꯁꯦ? ꯆꯍꯤ 23 ꯁꯨꯔꯦ꯫ ꯆꯞ ꯆꯥꯔꯦ, ꯌꯥꯔꯦ ꯑꯗꯨꯗꯤ꯫ ꯌꯨꯝ ꯄꯥꯟꯕꯒꯤꯔꯣ ꯍꯥꯏꯁꯦ? ꯍꯣꯏ, ꯁꯤꯗꯒꯤ ꯊꯦꯡꯊꯈ꯭ꯔꯗꯤ ꯏꯕꯥꯅꯤ ꯃꯊꯥ ꯑꯃꯨꯛ ꯁꯥꯟꯅꯗꯣꯏꯅꯤ꯫ ꯀꯩꯒꯤ? ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯣ? ꯅꯨꯄꯤꯅ ꯆꯍꯤ ꯊꯦꯡꯅ ꯌꯨꯝ ꯄꯥꯜꯂꯗꯤ ꯀꯩꯗꯧꯏ ꯈꯪꯕ꯭ꯔꯣ? ꯀꯩꯗꯧꯒꯦ ꯍꯥꯏꯁꯦ? ꯑꯁ, ꯑꯩꯅ ꯈꯜꯂꯤ ꯃꯌꯥꯝꯁꯤꯒ ꯅꯪꯅ ꯈꯪꯗ꯭ꯔꯤꯁꯤꯒ ꯐꯖꯔꯣꯏꯗꯧꯔꯤꯗ꯫ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯖꯗꯤ ꯍꯦꯟꯅ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯏꯉꯥꯎ ꯉꯥꯎꯅ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯒ ꯂꯩ꯫ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯈꯥ ꯇꯥꯏ꯫ ꯅꯪꯁꯨ ꯑꯩꯁꯨ ꯐꯦꯃꯤꯂꯤ ꯂꯥꯏꯟꯁꯦ ꯏꯅꯧ ꯅꯧꯅꯅꯤ ꯍꯧꯗꯣꯛꯀꯗꯣꯏꯁꯦ꯫ ꯑꯗꯨꯅ ꯉꯟꯅ ꯌꯨꯝ ꯄꯥꯜꯍꯧꯔꯗꯤ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅ ꯄꯣꯛꯄꯒꯤ ꯆꯥꯟꯁꯇꯨ ꯂꯩꯗꯅ꯫ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯖ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯊꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯊꯣꯛꯂꯒ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯕꯨ ꯂꯛꯅꯔꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯗ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯑꯩꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕ ꯑꯉꯥꯡꯁꯤꯡ ꯃꯈꯣꯏ ꯑꯣꯏꯅ ꯌꯣꯛꯑꯁꯤꯔꯥ? ꯌꯥꯔꯦꯀꯣ ꯑꯝꯇ꯫ ꯁꯤ ꯈꯟꯅꯍꯧꯕꯅ ꯐꯩꯗ, ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯌꯥꯅꯕ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯦꯗꯤ ꯍꯥꯏ, ꯑꯗꯨꯒ ꯀꯃꯥꯏꯅ ꯂꯣꯏꯅ ꯈꯪꯉꯤꯅꯣ? ꯁꯤꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯤ ꯈꯛꯇꯅ ꯈꯪꯅꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯥꯏꯅꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯕ ꯃꯌꯥꯝꯁꯤꯗꯤ ꯀꯝꯗꯧꯕ? ꯃꯣꯏꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯤ ꯑꯃꯗꯒꯤ ꯍꯦꯜꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯀꯩꯝꯇ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯟꯖꯅꯨꯀꯣ꯫ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡꯕꯨ ꯅꯨꯄꯤ ꯈꯛꯇꯅ ꯇꯧꯅꯕ꯭ꯔꯣ? ꯅꯨꯄꯥꯁꯨ ꯆꯍꯤ ꯌꯦꯡꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯊꯣꯛꯏꯅ꯫ ꯑꯗꯨ ꯅꯪꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯃꯤꯡꯒꯧꯗꯣ ꯅꯪ ꯉꯟꯅ ꯁꯨꯝ ꯍꯥꯏꯔꯤꯗꯣ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯍꯜꯂꯦ ꯈꯪꯖꯧ꯫ ꯑꯗꯨ ꯀꯌꯥ ꯁꯨꯔꯒꯦꯕ? ꯑꯗꯨꯗꯤ ꯈꯪꯉꯝꯅꯤꯗꯅ꯫ ꯏꯃꯥꯅ ꯍꯥꯏꯕ ꯃꯇꯝꯗꯨꯒ ꯄꯥꯅꯔꯒꯗꯤ ꯆꯍꯤꯁꯦ 27-28 ꯁꯨꯃꯥꯏꯅꯗꯤ ꯁꯨꯔꯝꯒꯗꯧꯕ ꯃꯥꯜꯂꯦ꯫ ꯆꯍꯤ 30 ꯐꯥꯎ ꯁꯨꯗ꯭ꯔꯤ, ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯗꯤ 40ꯒꯤ ꯍꯦꯜꯂꯕ ꯃꯤ ꯃꯥꯜꯂꯤꯅ꯫ ꯑꯗꯨ ꯐꯠꯇ꯭ꯔꯣ? ꯅꯨꯄꯥꯅ ꯑꯉꯥꯡ ꯑꯣꯏꯕꯗꯣ ꯅꯪ ꯄꯥꯝꯗꯕ꯭ꯔꯣ? ꯆꯤꯡꯁꯥꯡꯒꯤ ꯃꯆꯤꯜ ꯊꯥꯖꯅ ꯊꯦꯡꯅꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯋꯥꯔꯤꯗꯣ ꯑꯃꯔꯣꯝꯗ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯆꯤꯡꯁꯥꯡꯁꯨ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤꯅ ꯀꯩꯅꯣꯝꯃ ꯆꯥꯈꯤꯁꯤ ꯍꯥꯏꯅꯕꯗ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯌꯥꯗ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯇꯦꯕꯜ ꯑꯃ ꯌꯦꯡꯂꯒ ꯐꯝꯊꯩ꯫ ꯆꯤꯡꯁꯥꯡꯒꯤ ꯃꯅꯤꯡꯂꯣꯝꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯍꯥꯏꯐꯦꯠ ꯇꯥꯁꯤꯜꯂꯤ꯫ ꯆꯤꯡꯁꯥꯡ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯁꯥꯗꯨ ꯅꯨꯡꯒꯤ ꯃꯨꯔꯇꯤꯒꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯈꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯅꯤꯡꯗ ꯀꯅꯥ ꯐꯝꯂꯤ ꯍꯥꯏꯕ ꯍꯟꯅ ꯇꯨꯅ ꯌꯦꯡꯉꯨꯕ ꯅꯠꯇꯦ, ꯋꯥꯔꯤ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯩꯗꯤ ꯉꯔꯥꯡ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯇꯧꯔꯕꯅꯤꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯁꯦꯟꯖꯥꯎ ꯑꯃ ꯐꯪꯕ ꯌꯥꯒꯗꯕ, ꯑꯗꯨꯕꯨ ꯗꯥꯎ ꯌꯥꯗꯦ꯫ ꯀꯩ ꯋꯥꯅꯣ ꯀꯣꯛ ꯍꯥꯏꯌꯨꯗꯅ꯫ ꯏꯊꯥ ꯊꯥꯖꯗꯅ ꯐꯣꯟ ꯑꯃ ꯂꯥꯛꯄꯩ ꯋꯥꯅꯤꯗ꯫ ꯀꯅꯥꯒꯤ ꯐꯣꯟ? ꯃꯁꯛ ꯃꯃꯤꯡꯗꯤ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯑꯗꯨꯕꯨ ꯊꯥꯏꯅ ꯑꯩꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯣꯝꯗ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯒꯤ ꯀꯨꯛ ꯑꯣꯏꯔꯝꯕꯗꯣ, ꯑꯗꯨꯒꯤ ꯍꯣꯝꯗꯨꯗ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯔꯝꯗ ꯊꯤꯔꯛꯄꯅꯤꯅ ꯍꯥꯏ꯫ ꯑꯗꯨꯗꯤ ꯀꯨꯏꯔꯦ, ꯀꯩ ꯍꯪꯉꯛꯏꯅꯣ? ꯍꯣꯝꯗꯨꯗ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ, ꯑꯉꯥꯡꯁꯤꯡꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ, ꯃꯌꯥꯝ ꯑꯃ ꯍꯪꯉꯛꯏꯗ꯫ ꯅꯪꯕꯨ ꯃꯌꯥꯝꯗꯣ ꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥꯅꯦ? ꯅꯤꯡꯁꯤꯡꯉꯒꯗꯤ ꯑꯩꯈꯣꯏꯅꯤ ꯊꯤꯔꯨꯁꯤ, ꯑꯗꯨꯒ ꯁꯦꯜꯗꯨ ꯌꯦꯟꯅꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯗꯥꯏꯗꯒꯤꯅꯣꯗ, ꯅꯤꯡꯁꯤꯡꯉꯝꯃꯗꯤ ꯑꯩ ꯍꯧꯖꯤꯛ ꯁꯤꯗꯁꯨ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯨꯝꯈꯤꯕ? ꯊꯤꯔꯛꯀꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯃꯤ ꯅꯪꯕꯣ? ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯅꯨꯄꯤꯗꯨꯅ ꯀꯞꯄꯒ ꯍꯪꯖꯔꯛꯄꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯈꯪꯕ ꯈꯔꯗꯣ ꯍꯥꯏꯕꯤꯔꯒ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ꯫ ꯅꯪ ꯀꯩ ꯍꯥꯏꯈꯤꯒꯦ? ꯀꯩꯕꯨ ꯍꯥꯏꯈꯤꯒꯦꯕ? ꯃꯄꯨ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤꯗꯣ ꯉꯥꯎꯗꯅ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯝꯈꯤꯕꯅꯤ, ꯑꯗꯨꯗ ꯊꯤꯕ ꯆꯠꯂꯣꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯪ ꯃꯤ ꯑꯣꯏꯔꯣꯍꯦꯕꯣ! ꯑꯗꯨ ꯍꯥꯏꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅꯤꯅ ꯆꯠꯂꯒ ꯃꯄꯨꯗꯣ ꯊꯤꯔꯝꯃꯗꯤ ꯁꯦꯜ ꯈꯔꯗꯤ ꯁꯣꯏꯅ ꯐꯪꯗꯧꯅꯤ ꯅꯪꯕꯣ꯫ ꯌꯥꯔꯦꯍꯦ, ꯅꯪꯅ ꯈꯤꯠ ꯍꯦꯟꯖꯤꯜꯂꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯃꯁꯥꯗꯨ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯑꯌꯦꯡꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯍꯧꯒꯠꯂꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯊꯣꯛꯈꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯇꯍꯥꯕ ꯈꯣꯟꯖꯦꯜꯗ ꯊꯥꯖꯗ ꯍꯥꯏꯔꯛꯏ꯫ ꯉꯁꯤ ꯆꯠꯂꯒꯨꯝꯁꯦ꯫ ꯅꯪꯒꯤ ꯑꯙꯥꯔꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯁꯦꯝꯃꯁꯦ, ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯑꯆꯥꯄꯣꯠ ꯑꯃꯗꯤ ꯆꯥꯈꯤꯁꯤꯗꯅ꯫ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯔꯁꯦ, ꯂꯥꯛꯑꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯐꯤꯡꯅ ꯍꯧꯒꯠꯈꯤ꯫ ꯑꯗꯨꯒ ꯊꯥꯖꯒꯤ ꯕꯦꯒꯇꯨꯁꯨ ꯄꯥꯏꯔꯒ ꯊꯥꯖꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯥꯖꯗꯤ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯇꯤꯉꯛ ꯆꯤꯡꯁꯥꯡꯕꯨ ꯌꯦꯡꯂꯒ ꯃꯄꯥꯟꯗ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯆꯤꯡꯁꯥꯡꯅ ꯃꯄꯥꯜꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯂꯛꯏ꯫